ꯑꯍꯥꯟꯕꯃꯛꯇꯗ ꯃꯇꯝꯒꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝ ꯅꯣꯛꯆꯔꯤ. ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯅꯨꯡꯁꯤꯊꯣꯏꯕꯤ 13 ꯁꯨꯕ ꯇꯥꯡꯀꯛ. ꯍꯤꯌꯥꯡꯉꯝꯕ ꯇꯞꯅ "ꯀꯩ ꯂꯩꯔꯒꯦ?" ꯍꯦꯟꯖꯥꯁꯨ ꯈꯨꯝꯐꯝ ꯈꯪꯗ ꯃꯃꯤꯠꯇꯨ ꯑꯅꯤꯔꯛ ꯐꯠ ꯐꯠ ꯈꯞꯄꯤ. ꯍꯤꯌꯥꯡꯉꯝꯕꯅ "ꯇꯥꯗ꯭ꯔꯕꯣ?" "ꯇꯥꯏꯌꯦ." "ꯑꯣ." "ꯌꯥꯝꯕꯣ." "ꯈꯣꯏꯗ ꯂꯥꯛꯇ꯭ꯔꯤ ꯀꯩꯒꯤꯅꯣ?" "ꯏꯀꯥꯏꯔꯕ ꯑꯩ." "ꯀꯩꯒꯤ? ꯀꯅꯥꯗ?" "ꯅꯉꯣꯟꯗ." "ꯀꯩꯒꯤ?" "ꯁꯨꯝ ꯏꯀꯥꯏꯔꯕ." "ꯌꯥꯝꯕꯣ." ꯈꯪꯀꯧ ꯀꯧꯔꯛꯄꯗꯨꯗ ꯍꯤꯌꯥꯡꯉꯝꯕꯁꯨ "ꯍꯥꯎ." "ꯅꯪ ꯑꯩ ꯅꯨꯡꯁꯤꯕ꯭ꯔꯥ?" "ꯅꯨꯡꯁꯤꯕ ꯃꯥꯟꯕ꯭ꯔꯣ? ꯅꯨꯡꯁꯤꯗꯕ ꯃꯥꯟꯕ꯭ꯔꯣ?" "ꯑꯁ, ꯌꯥꯝ ꯀꯣꯏꯊꯣꯛꯀꯅꯣꯕ. ꯁꯠ ꯍꯥꯏꯔꯛꯑꯣ. ꯑꯩ ꯁꯨꯝ ꯏꯪꯁꯤꯜꯂꯛꯑꯦ." "ꯀꯥꯏꯗ ꯂꯩꯔꯤꯅꯣ ꯅꯪꯕꯣ?" "ꯈꯣꯏꯅꯤ ꯅꯍꯥꯟ ꯏꯂꯦꯛꯇ꯭ꯔꯤꯛ ꯁꯣꯛ ꯇꯧꯕ ꯃꯐꯝꯗꯨꯗ." ꯍꯤꯌꯥꯡꯉꯝꯕꯗꯨ ꯈꯪꯅꯣꯛ ꯍꯦꯛꯇ ꯅꯣꯛꯊꯣꯔꯛꯏ. ꯍꯦꯟꯖꯥꯁꯨ "ꯅꯣꯛꯇꯅ ꯂꯩꯔꯦ. ꯁꯠ ꯍꯥꯏꯔꯛꯑꯣ ꯍꯥꯏꯕ." ꯍꯤꯌꯥꯡꯉꯝꯕꯁꯨ ꯇꯞꯅ ꯑꯣꯟꯅ ꯇꯩꯅꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ. "ꯇꯦꯔꯦꯁ ꯃꯊꯛꯇ ꯂꯩꯔꯤꯗꯣ ꯏꯪꯉꯅꯤ. ꯃꯅꯨꯡꯗ ꯆꯪꯉꯣ. ꯅꯍꯥꯟꯒꯅꯣ. ꯅꯁꯥꯗꯣ ꯑꯦꯛꯖꯥꯝ ꯀꯨꯏꯗ꯭ꯔꯕꯅꯤ." "ꯃꯤꯅ ꯍꯪꯕꯗꯤ ꯈꯨꯝꯗꯤꯌꯦ." "ꯃꯅꯨꯡꯗ ꯆꯪꯉꯣꯀꯣ. ꯑꯗꯨꯒ ꯐꯖꯅ ꯇꯨꯝꯃꯣ. ꯊꯦꯡꯉꯦ ꯃꯇꯝꯁꯦ." "ꯑꯩ ꯄꯥꯎꯈꯨꯝ ꯉꯥꯏꯔꯤꯌꯦ." "ꯄꯥꯎꯈꯨꯝꯗꯨꯗꯤ ꯑꯩꯅ ꯄꯤꯒꯗꯕ ꯅꯠꯇꯦ. ꯊꯃꯣꯏꯅ ꯄꯤꯒꯗꯕꯅꯦ. ꯑꯗꯨꯒ ꯑꯩ ꯌꯨꯝꯗ ꯂꯩꯇꯦ. ꯑꯦꯌꯔꯄꯣꯔꯠꯇ ꯂꯩ. ꯊꯕꯛꯀꯤ ꯊꯣꯛꯂꯛꯑꯀꯥꯟꯗ ꯎꯅꯁꯦ." "ꯑꯗꯨꯗꯤ ꯌꯥꯎꯁꯪ ꯌꯥꯎꯗ꯭ꯔꯦ?" "ꯌꯥꯎꯗ꯭ꯔꯦ." "ꯍꯌꯦꯡ ꯈꯣꯏꯒꯤ ꯊꯥꯕꯜ ꯂꯩꯌꯦ. ꯂꯥꯛꯑꯣ ꯍꯥꯏꯒꯦ ꯇꯧꯔꯒ." "ꯊꯥꯕꯜꯒ ꯆꯣꯡꯕ꯭ꯔꯣ ꯍꯥꯏꯁꯦ ꯅꯪ?" "ꯆꯣꯡꯗ꯭ꯔꯗꯤ ꯀꯩꯅꯣ? ꯃꯤ ꯃꯀꯣꯛꯀ ꯆꯤꯡꯉꯤꯅꯦ." "ꯑꯗꯨꯗꯤ ꯂꯝꯕꯤꯗ ꯁꯦꯜ ꯊꯠꯄꯁꯨ ꯌꯥꯎꯔꯝꯗꯧ ꯃꯥꯜꯂꯤ." "ꯌꯥꯎꯋꯦ." "ꯆꯩ ꯌꯥꯝꯅꯤ ꯅꯪ. ꯊꯝꯃꯣ ꯌꯥꯔꯦ." ꯋꯥꯍꯩꯁꯦ ꯍꯥꯏꯔꯒ ꯀꯣꯜꯗꯨ ꯐꯠ ꯀꯛꯑꯦ. ꯑꯩꯅ ꯁꯣꯝꯗ ꯊꯕꯛꯅꯦꯅ ꯂꯩꯔꯦ. ꯑꯗꯨꯒ ꯃꯥꯅ ꯁꯣꯝꯗ ꯅꯨꯡꯁꯥꯗꯒ ꯁꯦꯜ ꯊꯠꯂꯝꯗꯣꯏꯅꯦꯕ. ꯃꯃꯥꯏ ꯃꯆꯥꯗꯨꯗ ꯄꯥꯈꯪ ꯃꯆꯥꯅꯒ ꯑꯕꯦꯔꯀꯥꯗꯣ ꯇꯩꯔꯝꯗꯣꯏꯅꯤꯅꯦ. ꯑꯩꯀꯣ ꯁꯨꯝ ꯁꯥꯎꯔꯛꯀꯗꯧꯔꯦ." ꯋꯥꯍꯩꯁꯤꯡꯗꯨ ꯍꯥꯏꯖꯗꯨꯅ ꯃꯁꯥꯗꯨ ꯇꯧꯐꯝ ꯈꯪꯗꯒꯩ ꯄ꯭ꯔꯣꯛ ꯍꯦꯛ ꯆꯥꯛꯆꯩ. ꯁꯣꯝꯗ ꯍꯦꯟꯖꯥ ꯐꯣꯟꯗꯨꯗ ꯌꯦꯡꯅ "ꯋꯥ ꯍꯥꯏꯕꯒ ꯅꯪꯍꯧꯗꯤꯌꯦ." "ꯅꯨꯄꯥꯅꯤꯅ ꯎꯗ ꯀꯨꯏꯔꯦ ꯃꯁꯛꯀꯥꯗꯣ. ꯔꯥꯁꯤ ꯂꯩꯅ ꯅꯣꯛꯄ ꯃꯤꯅꯣꯛꯀꯥꯗꯣ. ꯑꯩ ꯇꯁꯦꯡꯅ ꯉꯥꯎꯕꯅꯤ." ꯑꯌꯨꯛꯀꯤ ꯆꯥꯛ ꯆꯥꯕ ꯇꯣꯛꯅꯔꯕ ꯃꯇꯨꯡ ꯂꯩꯁꯥꯕꯤꯁꯤꯡꯗꯨ ꯂꯝꯕꯤꯗ ꯊꯣꯛꯂꯛꯏ. ꯄꯨꯡ 2 ꯇꯥꯕ ꯑꯗꯨꯋꯥꯏꯗ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯃꯅꯥꯛꯇ ꯒꯥꯔꯤ ꯑꯃ ꯊꯧꯖꯤꯜꯂꯛꯇꯨꯅ ꯈꯥꯝꯅꯔꯦ. ꯂꯩꯔꯤꯕ ꯅꯨꯄꯤ ꯃꯆꯥꯁꯤꯡꯗꯨ ꯂꯥꯛꯂꯤꯕꯗꯨ ꯀꯅꯥꯅꯣ ꯍꯥꯏꯗꯅ ꯌꯦꯡꯅꯕ ꯀꯟꯅ ꯍꯣꯠꯅꯩ. ꯑꯗꯨꯕꯨ ꯎꯔꯦ. ꯅꯨꯄꯥꯗꯣ ꯇꯞꯅ ꯒꯥꯔꯤꯗꯒꯤ ꯃꯁꯥ ꯌꯥꯝ ꯅꯥꯟꯅ ꯀꯨꯝꯊꯔꯛꯏ. ꯑꯗꯨꯒ ꯂꯩꯔꯤꯕꯁꯤꯡꯗꯨꯗ ꯌꯦꯡꯉꯛꯏ. ꯍꯦꯟꯖꯥ ꯁꯨꯝ ꯌꯦꯡꯂꯝꯕꯗꯒꯤ ꯃꯆꯤꯟꯗꯒꯤ ꯈꯪꯍꯥꯏ ꯍꯦꯛꯇ ꯍꯥꯏꯔꯛꯏ. "ꯑꯌꯥ, ꯌꯥꯝꯕꯣ." ꯍꯤꯌꯥꯡꯉꯝꯕ ꯇꯞꯅ ꯅꯣꯛꯃꯤ ꯇꯧꯗꯨꯅ "ꯀꯩꯗꯧꯔꯦ ꯂꯣꯏ ꯌꯦꯡꯗꯅ ꯂꯩꯔꯤꯁꯤꯅ?" ꯂꯩꯁꯥꯕꯤ ꯑꯃꯅ "ꯀꯩꯁꯨ ꯇꯧꯗꯤꯌꯦ." "ꯄꯩꯁꯥ ꯀꯌꯥ ꯍꯥꯞꯄꯝꯃꯨꯒꯦ?" ꯂꯩꯁꯥꯕꯤ ꯑꯃꯅ ꯑꯃꯨꯛ "ꯍꯥꯞꯅꯤꯡꯕ ꯀꯌꯥꯅꯣ ꯑꯗꯨꯝ ꯍꯥꯞꯄꯤꯔꯝꯃꯣ." ꯍꯤꯌꯥꯡꯉꯝꯕꯗꯨ ꯍꯟꯗꯛꯇꯤ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯥꯒꯤ ꯋꯥꯂꯦꯠꯇꯒꯤ 2,000 ꯆꯠꯄꯤ ꯅꯣꯠꯇꯨ 10ꯃꯨꯛ ꯂꯧꯊꯣꯛꯇꯨꯅ "ꯁꯤꯁꯦ ꯂꯧꯔꯣ. ꯑꯗꯨꯒꯅꯦ, ꯁꯤꯗ ꯂꯝꯕꯤꯗ ꯊꯠꯂꯒ ꯂꯩꯔꯅꯨ. ꯌꯨꯝꯗ ꯆꯪꯉꯒ ꯐꯖꯅ ꯀꯦꯔꯨꯔꯣ." ꯂꯩꯁꯥꯕꯤꯁꯤꯡꯗꯨ ꯄꯩꯁꯥꯗꯨ ꯂꯧꯅꯗꯨꯅ ꯅꯣꯛꯃꯤ ꯇꯧꯔꯛꯏ. ꯍꯦꯟꯖꯥ ꯍꯤꯌꯥꯡꯉꯝꯕꯗ ꯈꯣꯏꯌꯧ ꯁꯥꯎꯅꯤꯡꯅ ꯌꯦꯡꯂꯒ "ꯅꯨꯡꯉꯥꯏꯅꯤ ꯅꯪ." ꯋꯥꯍꯩꯁꯦ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕꯤ ꯑꯅꯤꯗꯨꯗ ꯑꯣꯟꯁꯤꯜꯂꯛꯂꯒ "ꯅꯣꯏꯅꯤ ꯂꯩꯔꯝꯃꯣ. ꯑꯩ ꯑꯁꯤꯗ ꯆꯠꯂꯨꯒꯦ." ꯋꯥꯍꯩꯁꯦ ꯍꯥꯏꯔꯒ ꯒꯝ ꯂꯥꯛꯇꯨꯅ ꯈꯥꯝꯗꯨꯅ ꯂꯩꯔꯤꯕ ꯍꯤꯌꯥꯡꯉꯝꯕꯒꯤ ꯒꯥꯔꯤꯗ ꯀꯥꯈꯠꯈ꯭ꯔꯦ. ꯂꯩꯔꯤꯕ ꯃꯌꯥꯝꯗꯨ ꯏꯉꯛ ꯉꯛꯅꯩ. ꯍꯤꯌꯥꯡꯉꯝꯕ ꯍꯦꯟꯖꯥꯒꯤ ꯃꯇꯧꯗꯨꯗ ꯍꯥꯏꯐꯦꯠꯇꯃꯛ ꯌꯦꯡꯂꯒ ꯂꯩꯔꯤꯕꯁꯤꯡꯗꯨꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯂꯒ "ꯉꯥꯏꯍꯥꯛꯇꯪ ꯋꯥꯏꯔꯨꯒꯦ."
ꯑꯃꯨꯛ ꯊꯤꯜꯂꯛꯀꯦ ꯀꯨꯏꯔꯣꯏ. ꯍꯧꯖꯤꯛꯇꯗ ꯂꯩꯔꯤꯕ ꯃꯌꯥꯝꯗꯨ ꯒ꯭ꯌꯥꯟ ꯇꯥꯔꯕ ꯃꯥꯜꯂꯤ. ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯅꯣꯛꯂꯛꯏ. ꯍꯤꯌꯥꯡꯉꯝꯕꯁꯨ ꯂꯥꯛꯇꯨꯅ ꯒꯥꯔꯤꯗꯨ ꯊꯧꯗꯨꯅ ꯂꯥꯛꯑꯦ. ꯗꯦꯂꯤꯂꯥꯅ ꯀꯩꯅꯣ ꯑꯩꯕꯣ ꯃꯪꯂ ꯇꯥꯏꯕꯪꯂꯣ? ꯊꯣꯏꯅ ꯈꯨꯖꯤꯟ ꯑꯃꯁꯤꯜꯂꯛꯎꯕ. ꯗꯦꯂꯤꯂꯥꯁꯨ ꯊꯣꯏꯒꯤ ꯃꯈꯨꯠꯇꯨꯗ ꯀꯟꯅ ꯈꯨꯖꯤꯟꯅ ꯁꯤꯜꯂꯛꯏ. ꯊꯣꯏꯁꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯑꯌꯣꯃ ꯅꯥꯏꯌꯦ ꯀꯩꯅꯣ ꯑꯁ ꯁꯤꯗꯤ ꯃꯪ ꯅꯠꯇ꯭ꯔꯦ ꯇꯥꯏꯕꯪꯅꯤ ꯅꯨꯄꯤ. ꯒꯥꯔꯤ ꯃꯅꯨꯡꯗ ꯑꯅꯤꯗꯨ ꯋꯥ ꯑꯃꯇ ꯉꯥꯡꯅꯗꯦ. ꯁꯨꯝ ꯊꯧꯔꯛꯄꯗ ꯂꯝꯍꯥꯡ ꯑꯣꯏ ꯀꯩ ꯑꯣꯏ ꯇꯧꯕ ꯖꯒꯥ ꯑꯃꯗ ꯒꯥꯔꯤꯗꯨ ꯈꯥꯝꯃꯤ. ꯍꯦꯟꯖꯥꯗꯨ ꯍꯧꯖꯤꯛꯇꯗ ꯁꯥꯎꯅꯤꯡꯕꯒ ꯀꯩꯒ ꯍꯤꯌꯥꯡꯉꯝꯕꯒꯤ ꯃꯁꯝꯗꯨ ꯂꯥꯝꯗꯨꯅ ꯍꯦꯛꯇ ꯑꯔꯣꯏꯕꯤ ꯇꯥꯒꯩ ꯐꯣꯏꯔꯛꯏ. ꯑꯗꯨꯒ ꯀꯞꯉꯥꯡ ꯇꯧꯗꯨꯅ ꯅꯪ ꯌꯥꯝ ꯐꯠꯇ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ? ꯑꯩꯕꯨꯁꯨ ꯀꯨꯏꯅ ꯑꯣꯠꯄ ꯃꯤꯑꯣꯠꯄ ꯅꯨꯡꯁꯤ ꯍꯥꯏꯔꯝꯃꯒ ꯃꯥꯡꯈ꯭ꯔꯦ ꯀꯩꯒꯤꯅꯣꯕ? ꯍꯤꯌꯥꯡꯉꯝꯕꯅ ꯕꯦꯝ ꯁꯦ ꯑꯝꯇ ꯊꯥꯗꯣꯛꯑꯣ. ꯁꯝꯗꯣ ꯀꯣꯛꯁꯤ ꯆꯤꯛꯄꯅ ꯌꯥꯔꯔꯣꯏꯃꯤ. ꯍꯦꯟꯖꯥꯗꯨ ꯐꯣꯏꯔꯝꯕ ꯃꯈꯨꯠꯇꯨ ꯈꯪꯊꯥ ꯊꯥꯗꯣꯛꯇꯨꯅ ꯑꯃꯨꯛ ꯑꯣꯟꯊꯣꯛꯈ꯭ꯔꯦ. ꯍꯤꯌꯥꯡꯉꯝꯕ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯃꯁꯝꯗꯨ ꯃꯤꯔꯔꯗꯨꯗ ꯌꯦꯡꯗꯨꯅ ꯐꯠ ꯐꯠ ꯁꯦꯝꯃꯤ. ꯑꯗꯨꯒ ꯍꯦꯟꯖꯥꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯂꯒ ꯋꯥꯗꯤ ꯉꯥꯡꯗ ꯇꯞꯅ ꯃꯈꯨꯠꯇꯨꯅ ꯂꯥꯝꯗꯨꯅ ꯀꯣꯟꯕꯤꯔꯛꯏ. ꯑꯩꯒꯤ ꯆꯤꯟꯖꯟꯕꯤꯁꯦ ꯂꯩꯁꯥꯕꯤ ꯈꯪꯐꯥ ꯐꯥꯔꯝꯃꯦ. ꯃꯁꯛꯁꯨ ꯐꯖꯔꯝꯃꯦ. ꯃꯇꯝ ꯈꯔ ꯎꯔꯨꯗꯕꯁꯤꯗ ꯅꯨꯡꯁꯤꯕꯁꯨ ꯌꯥꯝ ꯍꯦꯟꯒꯠꯂꯝꯃꯦ. ꯍꯦꯟꯖꯥ ꯍꯤꯌꯥꯡꯉꯝꯕꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯃꯤꯑꯣꯠꯄ ꯅꯪꯁꯨ ꯅꯨꯡꯁꯤꯅꯦ. ꯋꯥꯍꯩꯁꯤ ꯍꯥꯏꯕ ꯍꯦꯛ ꯂꯣꯏꯕꯒ ꯃꯈꯨꯠ ꯑꯅꯤ ꯆꯪꯗꯅ ꯍꯤꯌꯥꯡꯉꯝꯕꯒꯤ ꯉꯛꯁꯝꯗ ꯈꯪꯀꯣꯟ ꯀꯣꯟꯁꯤꯟꯗꯨꯅ ꯑꯉꯥꯡ ꯃꯆꯥꯒꯨꯝ ꯍꯧꯅ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯊꯣꯔꯛꯏ. ꯍꯤꯌꯥꯡꯉꯝꯕꯁꯨ ꯀꯞꯂꯤꯕꯗꯨꯗ ꯀꯔꯤꯁꯨ ꯍꯥꯏꯔꯨꯗꯦ. ꯄꯦꯟꯅ ꯑꯗꯨꯃꯛ ꯀꯞꯍꯜꯂꯤ. ꯑꯗꯨꯕꯨ ꯃꯈꯨꯠ ꯌꯦꯠꯇꯨꯅ ꯀꯞꯂꯤꯕꯤꯗꯨꯗ ꯍꯟꯖꯤꯟ ꯍꯟꯖꯤൻ ꯅꯟꯕꯤꯕꯗꯤ ꯂꯦꯞꯇꯦ. ꯀꯞꯄ ꯇꯣꯛꯂꯕ ꯑꯗꯨꯋꯥꯏꯗ ꯇꯞꯅ ꯍꯥꯏꯔꯛꯏ. ꯀꯞꯄꯅꯨꯁꯦ ꯃꯔꯝ ꯃꯣꯛꯄꯤꯅꯤ. ꯍꯦꯟꯖꯥ ꯋꯥ ꯉꯥꯡꯗꯦ. ꯁꯨꯠ ꯁꯨꯠ ꯇꯧꯗꯨꯅ ꯑꯗꯨꯃꯛ ꯑꯥꯔꯀꯦꯗ ꯀꯣꯜꯂꯤ. ꯍꯩꯃꯥ ꯕꯦꯝ ꯑꯉꯥꯡ ꯑꯉꯥꯡ ꯃꯤꯉꯝꯕꯤ. ꯍꯦꯟꯖꯥꯁꯨ ꯍꯟꯗꯛꯇꯤ ꯇꯞꯅ ꯀꯞꯄ ꯇꯣꯛꯑꯣꯕꯁꯦ. ꯇꯣꯛꯑꯦ ꯀꯞꯇ꯭ꯔꯦ. ꯅꯤꯡꯉꯥꯏ ꯆꯥꯎꯕꯤꯁꯤꯗꯤ. ꯑꯩ ꯅꯤꯡꯉꯥꯏ ꯇꯧꯗꯦ. ꯍꯣꯏꯁꯦ ꯑꯗꯣ ꯌꯥꯝ ꯅꯨꯡꯁꯤꯗꯣꯔꯦ ꯅꯪꯅ ꯀꯣꯟꯕꯗ. ꯍꯦꯟꯖꯥꯗꯨ ꯍꯧꯖꯤꯛꯇꯗ ꯚꯥꯞ ꯇꯥꯔꯛꯂꯕ ꯃꯥꯜꯂꯦ. ꯀꯣꯂꯝꯕꯗꯨ ꯁꯠꯇꯣꯛꯇꯨꯅ ꯃꯈꯨꯠ ꯑꯅꯤꯗꯨ ꯃꯥꯡꯗ ꯁꯨꯔꯨ ꯁꯨꯔꯨ ꯅꯩꯗꯨꯅ ꯃꯃꯥꯏ ꯃꯃꯤꯠ ꯉꯥꯡꯁꯪ ꯉꯥꯡꯗꯨꯅ ꯏꯀꯥꯏ ꯈꯥꯡꯗꯨꯅ ꯂꯩꯔꯤ. ꯃꯇꯧꯗꯨ ꯈꯪꯕꯅ ꯍꯤꯌꯥꯡꯉꯝꯕꯅ ꯌꯥꯎꯁꯪꯒꯤ ꯄꯩꯁꯥ ꯀꯌా ꯄꯤꯌꯨꯒꯦ? ꯄꯤꯕꯤꯅꯨ ꯀꯩꯁꯨ. ꯑꯗꯨꯗꯤ ꯃꯧꯗꯒꯤ ꯅꯪ ꯑꯄꯥꯝꯕ ꯂꯩꯕꯤꯒꯦ. ꯂꯩꯕꯤꯅꯨꯗꯨꯁꯨ. ꯍꯩꯃꯥ ꯅꯤꯡꯉꯥꯏ ꯇꯧꯗꯦꯗꯤ ꯍꯥꯏꯒ ꯅꯤꯡꯉꯥꯏ ꯇꯧꯔꯦ. ꯊꯕꯛ ꯋꯥꯠꯂꯤ ꯍꯥꯏꯔꯒ ꯉꯁꯤ ꯊꯣꯛꯂꯛꯏꯁꯦ ꯀꯩ ꯂꯩꯒꯦ? ꯃꯤ ꯑꯃꯅ ꯀꯧꯕ ꯑꯗꯨꯒꯤ. ꯀꯅꯥꯅꯣ ꯍꯥꯏꯁꯦ? ꯊꯕꯛꯀꯤꯔꯣ? ꯍꯤꯌꯥꯡꯉꯝꯕꯁꯨ ꯅꯠꯇꯦ ꯍꯥꯏꯕꯒꯨꯝ ꯃꯀꯣꯛꯇꯨ ꯐꯠ ꯐꯠ ꯍꯥꯏ. ꯍꯦꯟꯖꯥꯅ ꯑꯃꯨꯛꯁꯨ ꯑꯗꯨꯗꯤ ꯀꯅꯥꯅꯣ? ꯑꯩꯒꯤ ꯊꯋꯥꯏꯅ ꯅꯪꯒꯤ ꯃꯅꯥꯛꯇ ꯆꯠꯁꯦꯅ ꯍꯥꯏꯕ ꯑꯗꯨꯒꯤ. ꯍꯦꯟꯖꯥꯗꯨ ꯍꯟꯗꯛꯇꯤ ꯐꯩꯔꯞꯅ ꯌꯦꯡꯉꯒ ꯂꯩꯊꯣꯛꯈ꯭ꯔꯦ. ꯍꯤꯌꯥꯡꯉꯝꯕ ꯒꯥꯔꯤꯗ ꯁꯨꯝ ꯂꯩꯕꯁꯦ ꯁꯣꯔ ꯐꯨꯜꯂꯦ. ꯀꯨꯝꯊꯔꯛꯑꯣ ꯑꯁꯥꯏꯐꯥꯎ ꯆꯠꯄ ꯁꯥꯟꯅꯁꯦ. ꯍꯦꯟꯖꯥ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯦ ꯇꯞꯅ ꯀꯨꯝꯊꯗꯨꯅ ꯃꯥꯡ ꯊꯥꯈ꯭ꯔꯦ. ꯍꯤꯌꯥꯡꯉꯝꯕꯁꯨ ꯀꯨꯝꯊꯔꯛꯇꯨꯅ ꯍꯦꯟꯖꯥꯕꯨ ꯇꯥꯟꯅꯔꯛꯏ. ꯃꯈꯨꯠ ꯑꯅꯤꯗꯨ ꯄꯣꯀꯦꯠꯇ ꯍꯨꯝꯗꯨꯅ ꯑꯀꯣꯏꯕꯗꯨ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ. ꯍꯦꯟꯖꯥ ꯆꯠꯅ ꯍꯤꯌꯥꯡꯉꯝꯕꯗ ꯐꯂꯞ ꯌꯦꯡꯗꯨꯅ ꯌꯥꯝꯕꯣ. ꯍꯥꯎꯅꯦ. ꯍꯌꯦꯡꯈꯩꯗꯤ ꯑꯣꯐꯤꯁꯀꯤ ꯗ꯭ꯔꯦꯁ ꯁꯦꯠꯇꯕꯤꯗ ꯑꯣꯏꯅ ꯂꯥꯛꯑꯣ. ꯍꯤꯌꯥꯡꯉꯝꯕꯁꯨ ꯍꯦꯟꯖꯥꯗ ꯌꯦꯡꯂꯒ ꯀꯩꯗꯧꯔꯦ ꯍꯥꯏꯁꯦ? ꯀꯩꯒꯤꯅꯣ? ꯁꯨꯝ. ꯍꯟꯗꯛꯇꯤ ꯍꯤꯌꯥꯡꯉꯝꯕꯁꯨ ꯅꯣꯛꯂꯛꯇꯨꯅ ꯅꯪꯅ ꯁꯤꯒꯨꯝꯕ ꯃꯆꯥꯁꯤꯗ ꯖꯦꯂꯦꯁ ꯀꯥꯔꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ? ꯑꯣꯐꯤꯁꯇ ꯕꯦꯡꯛꯇ ꯊꯕꯛ ꯇꯧꯔꯤꯕ ꯅꯨꯄꯤꯁꯤꯡꯅ ꯑꯃꯨꯛ ꯑꯩꯉꯣꯟꯗ ꯌꯦꯡꯉꯛꯑꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯖꯦꯂꯦꯁ ꯀꯥꯗꯣꯏ ꯖꯥꯠꯅꯤꯅꯦ. ꯑꯌꯥ ꯃꯣꯏꯅꯁꯨ ꯌꯦꯡꯕ꯭ꯔꯣ?
ꯌꯥꯝꯕꯨꯡꯗ ꯍꯤꯌꯥꯡꯉꯝꯕꯗꯣ ꯋꯥꯗꯤ ꯉꯥꯡꯗ ꯅꯣꯛꯃꯤ ꯇꯧꯏ. ꯀꯩꯅꯣꯝ ꯍꯥꯏꯕꯤꯌꯨꯔꯥ ꯌꯥꯝꯕ? ꯑꯗꯨꯕꯨꯅꯦ, ꯅꯍꯥꯟꯃꯨꯛ ꯁꯨꯇꯤꯡ ꯆꯠꯄꯒꯤꯗꯔꯥ ꯀꯩꯅꯣꯃ ꯌꯥꯝꯕꯨꯡꯅ ꯒꯥꯔꯤ ꯇꯧꯕꯒꯤꯗꯣ, ꯀꯣꯔꯠꯀ ꯂꯤꯠꯄꯗꯣ. ꯑꯗꯨꯗ ꯀꯩꯗꯧꯔꯕ? ꯑꯗꯨꯗꯅꯦ, ꯑꯩ ꯀꯩ ꯋꯥꯈꯜ ꯈꯜꯂꯤ ꯍꯥꯏꯔꯣꯔꯥ? ꯌꯥꯝꯕꯨꯡꯒꯤ ꯆꯦꯐꯇꯣ ꯀꯩꯝꯇ ꯖꯦꯂꯁ ꯀꯥꯗ ꯖꯥꯠꯂꯥ? ꯑꯩ ꯑꯣꯏꯔꯗꯤ ꯖꯦꯂꯁ ꯀꯥꯅꯤꯅ ꯈꯜꯂꯤꯕ. ꯍꯤꯌꯥꯡꯉꯝꯕꯗꯣ ꯍꯟꯗꯛꯇꯤ ꯃꯈꯣꯜꯗꯣ ꯍꯧꯅ ꯅꯣꯛꯊꯣꯔꯛꯑꯦ. ꯃꯤ ꯍꯥꯏꯁꯦ ꯐꯥꯒꯤ ꯅꯠꯇꯤꯌꯦ. ꯅꯪ ꯅꯣꯛꯏꯗꯣ ꯀꯩꯒꯤꯅꯣ? ꯅꯣꯛꯇ꯭ꯔꯦ. ꯑꯩ ꯅꯣꯛꯇ꯭ꯔꯦꯀꯣ? ꯑꯩ ꯅꯣꯛꯇ꯭ꯔꯦ. ꯑꯗꯨꯒ ꯃꯊꯪꯗꯒꯤꯗꯤ ꯎꯅꯕ ꯂꯥꯛꯄꯗ ꯀꯣꯠꯀꯨꯝꯕꯁꯦ ꯁꯦꯠꯂꯛꯑꯔꯣꯏꯒꯦ. ꯑꯗꯨꯝ ꯆꯝꯅ ꯂꯥꯛꯑꯗꯕꯅꯤ. ꯑꯗꯣ ꯅꯪꯕꯨ ꯊꯥꯕꯜ ꯆꯣꯡꯕ ꯌꯥꯎꯗꯣꯔꯤꯕꯣ? ꯌꯥꯎꯗꯣꯏꯅꯦ. ꯅꯍꯥꯟꯁꯨ ꯃꯀꯣꯛ ꯆꯤꯡꯉꯤꯅꯦ. ꯁꯥꯔꯤ ꯁꯦꯠꯄ꯭ꯔꯥ? ꯅꯍꯥꯟꯒꯤꯗꯗꯤ ꯁꯦꯠꯇꯦ. ꯉꯁꯤꯒꯤꯗꯗꯤ ꯁꯦꯠꯇꯣꯏꯅꯦ. ꯍꯤꯌꯥꯡꯉꯝꯕ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯔꯒ, ꯐꯔꯦ, ꯐꯖꯅ ꯆꯣꯡꯉꯨꯀꯣ. ꯌꯥꯝ ꯀꯨꯏꯅꯗꯤ ꯆꯣꯡꯕ ꯌꯥꯔꯣꯏ. ꯀꯩꯒꯤꯅꯣ? ꯑꯩꯅ ꯌꯥꯗꯦꯗꯤ ꯌꯥꯗꯦ. ꯐꯔꯦ, ꯆꯠꯁꯤꯜꯂꯛꯑꯣ. ꯑꯗꯨꯝ ꯒꯥꯔꯤꯗ ꯋꯥꯔꯤ ꯃꯈꯥ ꯇꯧꯔꯁꯦ. ꯍꯦꯟꯖꯥꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨ ꯒꯥꯔꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯃꯤꯟꯅꯔꯦ. ꯒꯥꯔꯤ ꯊꯧꯅ ꯅꯪꯒꯤ ꯑꯦꯛꯖꯥꯝ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯗꯤ ꯄꯥꯎ ꯄꯥꯛꯅ ꯐꯥꯎꯅꯔꯔꯣꯏꯁꯦ. ꯅꯣꯏꯒꯤ ꯑꯦꯛꯖꯥꯝꯒꯤ ꯔꯨꯇꯤꯟꯁꯨ ꯁꯦꯝꯕ ꯂꯣꯏꯈ꯭ꯔꯕꯅꯤ. ꯌꯥꯎꯁꯪꯁꯦ ꯍꯦꯛ ꯂꯣꯏꯕꯒ ꯊꯥꯗꯣꯔꯛꯑꯅꯤ. ꯍꯦꯟꯖꯥ ꯍꯥꯏꯕꯒꯨꯝ ꯃꯀꯣꯛꯇꯣ ꯅꯣꯝꯃꯤ. ꯍꯤꯌꯥꯡꯉꯝꯕꯅ, ꯑꯩꯁꯨ ꯍꯌꯦꯡ ꯆꯪꯈ꯭ꯔꯗꯣꯏꯅꯦ. ꯅꯪꯒꯤ ꯑꯦꯛꯖꯥꯝ ꯂꯣꯏꯕꯒ ꯑꯩꯒ ꯊꯣꯛꯂꯛꯄꯗ ꯃꯄꯥ ꯑꯗꯨꯝ ꯆꯥꯟꯅꯔꯅꯤ. ꯍꯣꯏꯕ. ꯑꯦꯝꯗꯤ ꯀꯩ ꯑꯣꯏꯒꯦ ꯈꯜꯂꯦ? ꯍꯦꯟꯖꯥꯅ, ꯑꯣꯏꯅꯤꯡꯕ ꯉꯥꯛꯇꯅꯦ. ꯈꯪꯗꯦ, ꯑꯩ ꯁꯤꯒꯤ ꯃꯔꯝꯗ ꯋꯥꯈꯜ ꯂꯧꯁꯤꯡꯒ ꯑꯝꯇ ꯊꯣꯛꯇꯦ. ꯍꯤꯌꯥꯡꯉꯝꯕꯅ, ꯀꯣꯟꯅꯒꯤ ꯈꯟꯅꯔꯒ ꯂꯣꯏꯔꯦ, ꯅꯠꯇ꯭ꯔꯥ? ꯍꯦꯟꯖꯥꯁꯨ ꯅꯣꯛꯂꯒ, ꯍꯣꯏ. ꯍꯤꯌꯥꯡꯉꯝꯕꯁꯨ ꯍꯦꯟꯖꯥ ꯍꯣꯏꯒꯤ ꯂꯩꯔꯛ ꯃꯆꯤꯟ ꯃꯤ ꯈꯔ ꯇꯥꯛꯄ ꯖꯒꯥꯗ ꯒꯥꯔꯤꯗꯨ ꯈꯥꯝꯃꯤ. ꯁꯤꯗꯒꯤ ꯆꯪꯈ꯭ꯔꯣꯀꯣ. ꯃꯤꯅ ꯎꯔꯒꯁꯨ ꯑꯃꯨꯛ ꯐꯖꯗꯦ. ꯍꯣꯏ. ꯌꯥꯎꯁꯪꯒꯤ ꯄꯩꯁꯥ ꯄꯤꯒꯦ, ꯗ꯭ꯔꯦꯁ ꯂꯩꯕꯤꯒꯦꯁꯨ ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯦꯛꯖꯥꯝ ꯍꯥꯏꯗꯣꯛꯑꯀꯥꯟꯗ ꯑꯣꯏꯅ ꯂꯣꯏꯅ ꯂꯩꯕꯤ ꯇꯥꯔꯦ. ꯍꯦꯟꯖꯥꯅ, ꯑꯦꯛꯖꯥꯝ ꯊꯨꯅ ꯂꯣꯏꯍꯟꯅꯤꯡꯉꯦ ꯑꯗꯨꯗꯤ. ꯉꯁꯤ ꯐꯥꯎꯗꯤ ꯈꯔ ꯂꯥꯡꯀꯣ. ꯍꯌꯦꯡꯗꯒꯤ ꯂꯥꯏꯔꯤꯛ ꯄꯥꯗ ꯌꯥꯔꯣꯏꯀꯣ. ꯑꯩ ꯅꯨꯡꯇꯤꯒꯤ ꯀꯣꯜ ꯇꯧꯔꯛꯀꯅꯤ, ꯆꯦꯛ ꯇꯧꯕ ꯑꯣꯏꯅ. ꯍꯣꯏ ꯑꯗꯨꯗꯤ ꯌꯥꯝꯕꯨ, ꯑꯩ ꯆꯪꯉꯒꯦꯀꯣ. ꯍꯦꯟꯖꯥꯁꯨ ꯅꯣꯛꯃꯤ ꯆꯪꯈ꯭ꯔꯦ. ꯍꯤꯌꯥꯡꯉꯝꯕꯁꯨ ꯆꯪꯈ꯭ꯔꯤꯕ ꯍꯦꯟꯖꯥꯗ ꯅꯣꯛꯃꯤ ꯌꯦꯡꯉꯝꯗꯨꯅ ꯒꯥꯔꯤꯗꯨ ꯊꯧꯕ ꯍꯧꯈ꯭ꯔꯦ. ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯃꯥꯒꯤ ꯀꯥꯗ ꯀꯥꯈꯠꯂꯛꯄꯅꯤ. ꯑꯗꯨꯕꯨ ꯂꯩꯔꯝꯂꯤꯕ ꯑꯅꯤꯗꯨ ꯎꯕꯗ ꯈꯪꯄ꯭ꯔꯦꯛꯄꯨ ꯈꯪꯉꯤ. ꯊꯣꯏꯅ, ꯂꯥꯎ, ꯅꯪ ꯂꯥꯎ ꯑꯝꯇ. ꯇꯣꯠꯀꯦ ꯁꯤꯡꯖꯨ ꯇꯣꯠꯄꯗꯧꯅ, ꯂꯥꯎ. ꯍꯦꯟꯖꯥꯗꯨ ꯃꯃꯤꯠꯇꯨ ꯇꯔꯥ ꯈꯞꯂꯒ ꯆꯪꯉꯛꯑꯦ. ꯗꯦꯂꯤꯅ ꯍꯦꯟꯖꯥꯒꯤ ꯃꯈꯨꯠꯇꯨ ꯆꯤꯡꯗꯨꯅ, ꯉꯁꯥꯏ ꯑꯥꯔꯀꯦꯗꯨꯒ ꯅꯪꯒ ꯃꯔꯤ ꯂꯩꯅꯕ꯭ꯔꯥ ꯍꯥꯏꯌꯨ. ꯍꯦꯟꯖꯥ ꯃꯀꯣꯛꯇꯨ ꯐꯠ ꯍꯥꯏ, ꯂꯩꯇꯦ ꯍꯥꯏꯕꯒꯨꯝ. ꯊꯣꯏꯁꯨ ꯈꯪꯂꯥꯎ ꯍꯦꯛꯇ ꯂꯥꯎꯔꯛꯏ. ꯍꯣꯏ, ꯅꯆꯤꯟ ꯊꯤꯅꯨ, ꯁꯠ ꯈꯨꯝꯃꯨ. ꯅꯥꯔꯨꯝꯗꯨꯗ ꯈꯨꯝꯖꯤꯜꯂꯛꯀꯅꯤ ꯁꯣꯏꯗꯅ. ꯍꯦꯟꯖꯥꯁꯨ ꯑꯣꯏꯔꯔꯣꯏ ꯈꯪꯕꯅ, ꯂꯩꯅꯩꯌꯦ. ꯑꯗꯨꯁꯨ ꯉꯁꯤꯗꯩ. ꯍꯦꯟꯖꯥꯒꯤ ꯄꯥꯎꯈꯨꯝꯗꯨꯗ ꯑꯅꯤꯗꯨ ꯃꯃꯤꯠ ꯂꯥꯎꯊꯣꯛꯂꯒ, ꯊꯣꯏꯅ, ꯀꯃꯥꯏ ꯇꯧꯅ? ꯀꯔꯣꯝ ꯃꯥꯏꯀꯩꯗꯩ ꯍꯨꯝꯖꯤꯜꯂꯛꯏꯅꯣ ꯍꯥꯏꯁꯦ? ꯋꯥꯔꯤ ꯂꯤꯔꯣ. ꯍꯦꯟꯖꯥꯗꯨ ꯁꯣꯔ ꯁꯥꯡꯅ ꯑꯃꯨꯛꯇꯪ ꯍꯣꯟꯗꯣꯛꯂꯒ ꯋꯥꯔꯤꯁꯤꯡꯗꯨ ꯂꯤꯔꯛꯏ. ꯃꯗꯨꯁꯤꯡꯗꯨ ꯇꯥꯕꯗ ꯑꯅꯤꯗꯨꯗꯤ ꯐꯥꯛ ꯍꯦꯛꯇ ꯅꯣꯛꯊꯣꯔꯛꯏ. ꯊꯣꯏꯅ, ꯁꯤꯔꯦꯗ ꯑꯩ. ꯄꯨꯔꯥ ꯁꯤ-ꯗ꯭ꯔꯃꯥꯒꯤ ꯇꯥꯏꯞꯅꯤꯅꯦ ꯍꯧꯔꯛꯄꯗꯗꯤ. ꯗꯦꯂꯤꯂꯥꯅ, ꯑꯗꯨꯗꯤ ꯈꯣꯏ ꯀꯥꯡꯒꯨꯗ ꯁꯤꯡꯒꯜ ꯑꯣꯏꯔꯤꯁꯦ ꯅꯪ ꯅꯊꯟꯇ ꯉꯥꯏꯔꯦ. ꯊꯣꯏꯅ, ꯀꯨꯏꯔꯔꯣꯏꯗ. ꯑꯩꯁꯨ ꯑꯦꯛꯖꯥꯝ ꯂꯣꯏꯕꯒ ꯊꯤꯔꯗꯕꯅꯤ. ꯑꯗꯣ ꯅꯪꯒꯤꯗꯤ ꯀꯅꯥ? ꯑꯇꯩ ꯅꯠꯇꯦ, ꯀꯀꯥꯗꯨꯅꯦ. ꯍꯦꯟꯖꯥꯅ, ꯌꯥꯔꯦ ꯅꯣꯏ ꯋꯥꯔꯤꯗꯣ. ꯑꯗꯣ
Noi ꯊꯥꯕꯜ ꯆꯣꯡꯗꯣꯏꯔꯣ? Thoina? Khangde. Bitpu iyao yaude. Delilana? Chongaroi se Henja. Nang chongningbro? Henja na? Talle daiso. Toge. Horan phajana talking tauge. Khoi nupaga hayengde amu phangaroiba. Kaigino haise? Ngasi khak tholakpane hai. Hayengdei amuk thabaki chengkidoiba. Thoina? Adu Delila. Nang noi hello da moi thaina punbada yaubu nupa amado. Delila na? Karamano? Da Lucas ka wangba chap manaraga mana masa khara khangde kamai haiduino ai kaure. Khangi. Adu na ngauriba. Karino? Ngaudridi kaino? Hoi. Ai haibirage. Thoina? Thank you. Lucas na? Itha thazatana lakpasidi kai jane. Hiyangamba na? Yarida charagumse. Ai imasina chahapamani. Nungaide tawni. Bisu tholokpra. Itantane. Mana kai tawda horiba. Thabaksingdo mana pana hubagi adugini. Ngarang ahingda adum tholokpane. Ai private flat amada. Thabakti kamai tawre nangde. Yaksang manunggi suti tharida aibudi. Hiyangamba na? Phaine. Koidi occasion amada thabakase thadok yade. Lucas no amuk sutapna. Ngasi thabal chatlusidana. Hiyangamba na? Jat ki thabak yam toram mizatni ne nangde. Karino? Adubudi chai kunthra sudriba pakhang ni gaino. Amta khaludana nangso. Kairamda. Haingangda. Hiyangamba pisum anido inkatlaga. Kana lage. Hoi tu laye. Mindi. Angang. Hiyangamba na? Adugum mamingdo natteni. Ai haise taningde. Asingma maming haro haiba. Henjagi mamanabi Delila do. Hiyangambado haujiktada nokmi tawduna. Phai. Hono. Thabalbu chongni haibro. Lucas na? Khangde. Yengudoine. Omangi thabaldadi nupa ka paidana. Hai. Ai thamoise volcano pokhaibadagna pokhaibani. Hiyangamba na? Nang wari se. Number later. Phone tawraga hangudana. Chongudoira. Chaturaga thamoi kainabani. Number yaudi. Hiyangamba magi pocketagi phone do lauthoaga Henjada text ama thai. Noina manabi ni do thamal chongudoira. Amadoso phone yengaga leibanara fathala chongoi. Kaidawre? Bit yaudrege. Adu nangdi. Aise chongaroi. Hiyangamba message to ubada nokmi tawe. Makutana amuk namduna. Good ore. Larik pato. Music makhosida kamanya larik padoino. Hoine. Pare. Adudi potharo. Horin wari sase. Hoi. Lucas, hiyangamba na nokmi tawna phone number do ubada. Mangaktu lisilagtuna message thanarido kanano hani yengi. Tapna machinday. BM. Lapsana masu yawe. Kanano se? Hiyangamba su mong hadana phone to fat lok tawraga hapchinkre. Aduga. Noi nupido thabal chongmo yawaroi. Chumma bu haise. Nang kamai khangiba? Khangi ni kaino. Ado ai chatnaba tawrage. Haima. Ngaikho. Ngak leikho. Hallage kona biga tholakanda oina phajana punse. Hoise. Yaida dubudi. Lucas hoidagi thawdoraktuna mayum lomda lakle.